Hai ma'am ngasi di am nungai phone mo ma'am da hajage madudi karino haiba matamna ma'am ngasi di am thajada bai tare hojik kola me ado kola ma hojik sai hojik chat ke na gari thokdore imana ba kan ngai ko ado karino haiba se ma'am ma'am hairage ko kaino harga ngasi ji am so haraure ngasi di pakham phang hai do tare koi badar binanda je ngasi di pakham phang hai do ado ma'am itei mamnak chatoine hojik badar nu pichele hai adu di phone torame ado ngasai nung din digi phone di toram ne ko ado ai je thajada bai tare aduga thajadabdagi hojikse asengmagi chelena haire phone tore ado hojikse yumda pore hai ado hojik moi yumda chatuine ma hojik Manipur khida leibne ko ado hojik Manipur da koi cheke tore itaw san thoiga akoi ni cheke tore je ai gari thokdo ngai ma ji moi thongga da do hore ma'am hek yo go ucharake ma'am itei magi masak to ma'am soidana ngai biramo soidana khoi athu matam na khoi yo khoi ucharake ko ado badar binanda je ngasi dagi pakhang form hai du ado ai tao king kong hoi kai hoi jung akang phone tau gi ge adu sa khoi tau sana thoiga khoi ni chat ke tawri ma hojing ngai re ma ju thole ado khoi ni hojik chalaga ma sile re ta chalur je dudi pakhang phom ai do ko yeng ro je ado ite ado ko do ado dinga sa deng ngai ja bane ko ma ja tau sana thoi da moi da la ka ni ha ngai ja bane ba ado lak tre mim da direct pusale na mai do na direct pusale hai ado yengo se okay akoi hojik ite magi masak to ayo go charage ma'am ado phajai phajade ha bu ma'am na comment da dum hai biramo akoi ite me na ka hojik sat toine ado moi ni je machin thi de ha jo hojik khang duine ba ado ai hojik yenga khang ni thieng na phone di tawrame ado thaja de hai di moi ni chela mani hai tare ado hojik se chat lage adu go yeng or se ma'am yenga khang ni koi yore koi bor phom hai do khoju kari phauge wa ngang gam ta de uji ko isa gam ta dri mai ta lo tang nu pi che le thaja de koi tei mama la tei ma de ga le ga ge ma thak ta le oi ti jang le kan yen le sila ba ka de gi le jai no si mantri ki de kan ni ko mo ga koi khapam no ga di ye le ba chat lu gi ge koi tei ma pi jana ba yumda pusam phatte adu ne adab chat la je hai ri kain tau ba nang na da mi gi a cha ka lon thong nan loi lo re ji chat ya ro hai ri ha kain tau ji ba chat ya ro hai ri am jina mo lan da ni che le lâu thì nó sẽ lấy này mà chị nào lan đến đi sẽ lấy chứ a sai dai coi bà ta chứ phẩm hay độc cái gì mà chứ mà thà cắt nó xa đi rồi hay đi thịt luôn số này nó tôi sẽ đó ka ma lo ga ta ko mo ga hay đi tây mà ta xin tôi ra này tây mà tôi mà sao cũng là cái mà yêu đi có cái nó tao đi chính xác bà ta chứ mà thà cắt xa đi hay ta đi bà ta cái gì nó mà thà xa đi yan ta ma lo sana de abdi ko ado mi de haram này ado kidok ten thele ko ni ma sa de lo đây là sana cái tôi utre cái đấy mà ta mai lo tong na bra khang ya ba ko ka sing mà ta sai ra ba rồi nó pi chia là cái mi cái diam harau này hay tu cái mai là cái nó gì ni di haram na me do nate nu ni ngasi nate han nu ni je sunu nu sinan da bra ba ina ni jira nei da nu sinai ba ko nu sina sinai se lai ne ni sina ni no sai hum jang ani hum nate sahi ani hum nu sinar ka nang na sa dei tak tak ta da ko gi kai no ta ri je kari ni gi ta no momang de ha ge yeng jo nei no ko check ki da cha ho stand ni kem khalo no hayeng de de mu is ko gi ti nu si da na hayeng de de ko gi paisa pi bai sin ga ta adudi maya more ko jiksi ye lai ba chat li ya ma binan dai moi ti thienge moi na ke no ta ri ai nga sai na da da ne ma jina sak thong no ra ne ba adu ga ma na so da mayum du pusal le me ado jikse jang lai ba chat li horen jang la sali horen ma ye lai lak pu ye je phang ngoi ki tang ai as minit ki tang so da ma de phang ngoi ne ma yen ja ta tau gi do ro adu ne ki ji ani tang lo ke yam pizza ro ke moi ni ngasi pham hai do kre ba ngasi pham hai do kre ba ngasi pham hai do phoge yen ki ji ni tang ya ma ngasi di sawi ro ngasi tang di mai tao huya tu ki tang minit ani chone itai ma che ni khang de ko mari bo ki ni kang gidra ma che as tu lo tu ngasi ja ya ma je yen je lo le me kwa adu ne tau bin da gi bita ma ngasi ja yen je ham gi re gen hare ko lo chen do adu ne hajik ngai as nang ki daw ji di thank you yam ba ko gi chicken center gi yam ba so anau bi yan ta ti nang yan tao dang le adu ne si koi
ꯍꯟꯗꯣꯛꯅ ꯍꯩꯗꯣꯛꯄꯒꯤ ꯊꯕ꯭ꯔꯥ ꯑꯁꯤ ꯏꯌꯥꯝꯕꯁꯤꯅ ꯏꯇꯥꯎꯒꯤ ꯀꯩꯅꯣꯗ ꯃꯥꯁꯦ ꯊꯣꯡ ꯂꯣꯜꯂꯒ ꯆꯠꯇꯣꯏ ꯇꯧꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯇꯥꯎꯒꯤ ꯕꯤꯠꯇ ꯍꯥꯡꯕꯤꯔꯦ ꯑꯩꯈꯣꯏ ꯌꯦꯟ ꯀꯦꯖꯤ 2ꯃꯨꯛꯇꯪ ꯂꯧꯔꯒ ꯑꯩꯈꯣꯏ ꯇꯩꯃꯒ ꯏꯌꯥꯝꯕꯒꯁꯤ ꯉꯁꯤꯗꯤ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯔꯝꯃꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯨꯛ ꯃꯣꯏꯅꯤ ꯍꯌꯦꯡꯗꯩꯗꯤ ꯄꯨꯟꯗꯕ ꯈꯪꯗꯦ ꯅꯠꯇꯦ ꯍꯌꯦꯡꯗꯩꯗꯤ ꯃꯣꯏꯅꯤ ꯑꯃꯨꯛ ꯕꯥꯏ ꯕꯥꯏ ꯑꯃꯨꯛ ꯇꯧꯅꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯟ ꯁꯦꯝꯍꯟꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯌꯦꯟ ꯁꯦꯝꯃ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯀꯣꯡꯗ ꯐꯣꯟ ꯇꯧꯒꯦ ꯃꯌꯥꯝ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯀꯣꯡ ꯏꯌꯥꯝꯕ ꯕꯤꯅꯟꯗꯗ ꯅꯨꯄꯤ ꯆꯦꯜꯂꯦꯅꯦꯍꯦ ꯇꯥꯕ꯭ꯔꯣ ꯏꯌꯥꯝꯕ ꯕꯤꯅꯟꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯇꯩ ꯃꯗꯨꯅꯤ ꯀꯩꯅꯣ ꯍꯥ ꯃꯣꯏ ꯃꯌꯨꯝꯗ ꯑꯗꯨꯝ ꯄꯨꯁꯜꯂꯦ ꯃꯌꯨꯝꯗ ꯀꯩꯅꯣꯗ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯃꯊꯥ ꯁꯥ ꯂꯩꯔꯦ ꯑꯝꯇ ꯄꯥꯏꯍꯜꯂꯒꯦ ꯁꯦꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯗꯤ ꯍꯥꯏꯕꯤꯗ꯭ꯔꯣ ꯀꯤꯡꯀꯣꯡꯂꯣ ꯀꯤꯡꯀꯣꯡꯅꯦ ꯀꯤꯡꯀꯣꯡ ꯑꯣ ꯁꯤꯁꯦ ꯂꯥꯛꯑꯣ ꯀꯤꯡꯀꯣꯡꯅꯦꯕ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗ ꯌꯨꯝ ꯂꯥꯛꯀꯦꯔꯥ ꯍꯌꯦꯡ ꯌꯨꯝ ꯂꯥꯛꯀꯦꯔꯥ ꯃꯁꯛ ꯇꯧꯗꯤ ꯑꯣ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯅꯠꯇꯦ ꯍꯦ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯤꯒꯤ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯍꯦ ꯅꯨꯡꯗꯪ ꯉꯔꯤ ꯅꯨꯡꯉꯥꯟꯕ ꯑꯉꯥꯡ इस किंगकोंग के वीडियो ये ना जे है लाख तक नहीं खंग देखो जी ओके लोशले ꯑꯅꯤꯔ ꯑꯍꯨꯝꯒ जांग लाई रुरे ओरे हजिक युमदा थोंगनी थोंगदरगा पिजरगे ते मन ननाव नुपी अमा लाबनिना वाबा खर फरनिना वारेबा फरे फरे दुदी थोंथो चला बादा नंगदी फामदा नंगदी पताव ला को थोंग ओरे हजिक से नंगो दोरे इन कोई ताव सांथेन कन थोंगबिरी सना के थियन मु रॉकी लौब लाए रॉकी थोले सिदा अदा थोले त तवरजा मी मानदबजे फिरे फिरे हायरगा ngasi je kari nang kari thajabro thajadabro ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯃꯝꯃꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕꯤꯅꯟꯗꯁꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯗꯣ ꯑꯩ ꯑꯁꯦꯡꯕ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯦꯂꯦꯛꯁꯅ ꯂꯧꯕ ꯂꯥꯛꯏꯅꯦꯕ ꯃꯥꯁꯨ ꯃꯌꯨꯝꯗꯩ ꯂꯥꯛꯏꯅꯤꯅ ꯆꯦꯜꯂꯝꯗꯧꯗꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯁꯅꯥ ꯀꯩꯊꯦꯜꯗꯅꯦ ꯂꯩꯔꯤꯁꯦ ꯔꯣꯀꯤ ꯂꯧꯕ ꯂꯥꯛꯏꯅꯤ ꯌꯧꯁꯜꯂꯦ ꯇꯧꯒꯗꯧ ꯍꯣꯏ ꯑꯗꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯕꯤꯅꯟꯗ ꯅꯨꯄꯤꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯒꯥꯔꯤ ꯋꯥꯏꯔ ꯄꯣꯔꯛꯄꯅꯦ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯕꯤꯅꯟꯗꯁꯦ ꯉꯁꯤ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯕꯤꯅꯟꯗꯒꯤ ꯒꯥꯔꯤꯁꯦ ꯑꯦꯂꯦꯛꯁꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯗꯣ ꯑꯗꯨꯒ ꯂꯥꯛꯑꯀꯥꯟꯗꯨꯗ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯂꯩꯊꯣꯛꯈ꯭ꯔꯦ ꯊꯥꯎꯁꯨ ꯐꯪꯗꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯂꯝꯍꯥꯡ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗ꯭रे ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯋꯥꯔꯦ ꯏꯜꯂꯦ ꯒꯥꯔꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯁ꯭ꯋꯥꯏꯗꯅꯤ ꯅꯨꯄꯤ ꯆꯦꯟꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯋꯥꯏꯍꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯐꯔꯣꯏꯗꯧꯔꯦ ꯑꯗꯣ ꯃꯤ ꯀꯩꯅꯣ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯉꯥꯏꯕꯁꯦ ꯁꯨꯝ ꯋꯥꯁꯜꯂꯛꯑꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯔꯣꯀꯤꯁꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯀꯅꯥꯒꯅꯣ ꯑꯩ ꯀꯩꯅꯣꯒ ꯅꯤꯀꯤ ꯊꯧꯗꯥꯝ ꯏꯌꯥꯝꯕ ꯅꯤꯀꯤ ꯊꯧꯗꯥꯝꯒꯅꯤ ꯑꯁ ꯕꯤꯅꯟꯗꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦꯅꯦ ꯖꯤꯞ ꯃꯥꯟꯕꯗꯣ ꯍꯣꯏ ꯅꯨꯄꯤ ꯆꯦꯜꯂꯦ ꯕꯤꯅꯟꯗꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ 이봉호 ꯆꯦꯟꯈ꯭ꯔꯦ ꯃꯥꯗꯤ ꯆꯦꯟꯈ꯭ꯔꯦ ꯅꯪ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯑꯩꯈꯣꯏꯗꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯒꯗꯧꯅꯦ ꯍꯌꯦꯡꯃ ꯀꯨꯏꯅ ꯋꯥꯡꯗꯅ ꯁꯥꯅꯤꯅ ꯃꯗꯨ ꯀꯣꯏꯅ ꯋꯥꯡ ꯁꯂꯛ ꯁꯂꯛ ꯑꯩꯅꯗꯤ ꯍꯥꯏꯔꯝꯅꯤ ꯍꯟꯗꯛ ꯊꯥꯁꯤꯃꯗꯤ ꯆꯦꯡꯌꯦꯟ ꯄꯤꯔꯨꯒꯤꯅꯨ ꯍꯟꯗꯛꯇꯗꯤ ꯆꯔꯥ ꯍꯦꯜꯍꯜꯂꯨ ꯍꯥꯏꯕꯅꯦ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯆꯔꯥ ꯃꯥꯏ ꯖꯣꯀꯥꯠ ꯄꯩꯁꯥ ꯆꯪꯈꯤꯕ ꯃꯥꯜꯂꯤꯗ ꯖꯣꯀꯥꯟ ꯄꯩꯁꯥ ꯐꯪꯉꯦ ꯑꯗꯩ ꯍꯟꯗꯛꯇꯤ ꯃꯐꯨꯔꯤ ꯑꯅꯧꯕ ꯈꯔ ꯂꯤꯠꯈ꯭ꯔꯦ ꯌꯥꯝ ꯇꯝꯃꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯔꯕ ꯆꯦꯜꯂꯤꯗꯣ ꯃꯥꯅ ꯁꯤꯒ ꯃꯣꯏ ꯇꯥꯏꯃꯣꯗꯣ ꯀꯦꯍꯜꯂꯣꯏꯌꯣ ꯃꯥ ꯂꯨꯍꯣꯡꯕꯗꯣ iyo ꯑꯗꯣ ꯅꯪ ꯀꯩꯅꯣ ꯂꯥꯡꯉꯊꯦꯟꯗꯒꯤꯅꯦ
ꯑꯧ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯕꯅꯦ ꯑꯩꯅ ꯀꯩꯅꯣ ꯋꯤꯁ ꯄꯤꯔꯛꯑꯦ ꯀꯩꯅꯣꯗ ꯑꯐꯥꯎꯕꯗꯅ ꯋꯤꯁ ꯄꯤꯔꯛꯑꯦ ꯍꯥꯏꯌꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯔꯣ ꯋꯤꯁ ꯑꯝꯇ ꯄꯤꯕꯤꯔꯣ ꯑꯗꯨ ꯇꯥꯗꯤ ꯀꯩꯅꯣ ꯕꯤꯅꯟꯅ ꯅꯨꯄꯤ ꯆꯦꯜꯂꯕꯅꯤꯅ ꯑꯔꯩꯕ ꯅꯪꯒꯤ ꯃꯔꯨꯞ ꯅꯣꯡꯃꯒꯤ ꯌꯥꯡꯈꯩ ꯍꯨꯟꯕ ꯃꯔꯨꯞ ꯌꯥꯎꯗꯥꯏꯅꯦ ꯑꯥꯎ ꯑꯗꯨ ꯄꯔꯤꯁꯤ 30 ꯇꯥꯕꯗꯣ ꯑꯧ ꯑꯗꯨꯗ ꯂꯧꯊꯣꯛꯑꯒ ꯀꯄꯣꯛ ꯂꯨꯄꯥ 100 ꯂꯩꯔ ꯀꯩꯅꯥꯗ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯅꯪ ꯊꯤꯜꯂꯛꯄꯗ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯅ ꯀꯩꯅꯣꯅ ꯏꯂꯦꯛꯁꯟ ꯊꯤꯜꯂꯛꯄꯗ ꯍꯥꯏꯔꯛꯑꯣ ꯀ꯭ꯋꯥꯇꯔꯗꯤ ꯊꯣꯛꯂꯛꯀꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯄꯥꯏꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏ ꯍꯦꯛ ꯌꯧꯕꯒ ꯑꯣꯛꯇꯣ ꯃꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯏꯌꯦ ꯑꯩꯈꯣꯏ ꯊꯥꯎꯗꯣ ꯑꯗꯣ ꯂꯣꯏꯊꯣꯛꯈꯤꯗꯅ ꯅꯪꯗꯣ ꯕꯤꯅꯟꯗꯩ ꯃꯅꯥꯛꯇ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯊꯦꯡꯉꯦ ꯍꯥꯏꯔꯣ ꯊꯦꯡꯉꯦ ꯅꯣꯏ ꯅꯪ ꯊꯤꯜꯂꯛꯇꯣ ꯅꯠꯇ꯭ꯔꯣ ꯏꯂꯦꯛꯁꯟ ꯊꯤꯜꯂꯛꯀꯅꯤ ꯑꯗꯨ ꯊꯤꯜꯂꯛꯄꯗ ꯍꯥꯏꯔꯛꯑꯣ ꯀ꯭ꯋꯥ ꯆꯥꯁꯦ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯗꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯦ ꯑꯌꯨꯛꯇ ꯑꯃꯨꯛ ꯌꯥꯏꯌꯦ ꯍꯣꯏ ꯃꯥꯒꯤꯅꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯁꯦ ꯊꯥꯎ ꯍꯥꯜꯂꯒ ꯑꯗꯨꯗꯤ ꯕꯤꯅꯟꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯂꯣꯏꯔꯦ ꯌꯥꯔꯦ ꯑꯁ ꯂꯥꯛꯑꯦ ꯊꯥꯎ ꯌꯥꯎꯔꯤꯅ ꯊꯥꯎ ꯂꯣꯏꯒꯤ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯊꯥꯎ ꯄꯣꯔꯛꯑꯦ ꯊꯥꯎ ꯍꯥꯟꯖꯤꯟꯈ꯭ꯔꯦ ꯊꯥꯎ ꯂꯤꯇꯔ ꯑꯃ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯕꯤꯅꯟꯗꯒꯤ ꯃꯌꯥꯝꯕꯅ ꯌꯥꯝꯅ ꯋꯥꯕꯤꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯜꯂꯦ ꯅꯪꯗꯤ ꯊꯥꯎ ꯂꯣꯏꯔꯦ ꯆꯪꯉꯤ ꯍꯧꯖꯤꯛ ꯆꯠ ꯌꯧꯔꯒ ꯎꯠꯂꯛꯑꯒꯦ ꯑꯁ ꯁꯤꯠ ꯋꯥꯡꯉꯤꯍꯦ ꯏꯇꯩꯃꯗꯨ ꯌꯦꯡꯒꯦꯌꯦ ꯃꯁꯛ ꯏꯇꯩꯃ ꯁꯤ ꯂꯩꯔꯦ ꯌꯥꯕ ꯕꯤꯅꯟꯗꯨꯗ ꯁꯦꯡꯕꯩ ꯆꯦꯜꯂꯦ ꯏꯃꯥꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯩꯗꯧꯔꯒꯦ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯗ꯭ꯔꯕꯣ ꯆꯥꯗꯧꯔꯤꯌꯦ ꯆꯠꯂꯣ ꯏꯇꯩꯃ ꯆꯠꯂꯣ ꯏꯀꯥꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯆꯥꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯄꯨꯡ 12 ꯇꯥ ꯂꯩꯔꯝꯃꯦ ꯊꯦꯡꯉꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯠꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯤꯀꯣ